Angang mangadagi tadana pokpa sanamahi lining chatpa mamasing da ikai khumnagadawri. Federation of Indigenous People Democratic Movement FIDM na chai khudingi pangthoktuna lakliba World Indigenous Day gi mari lainana sanamahi lining chatpa angang mangadagi tadana pokpi mamasing da ikai khumnaba ulagani haina FIDM na phongdorakli. FIDM gi Publicity Secretary Jitmay mangang na thadurokpa cherol amana haila kadariba thawan gi taraga mangani panba August 8 da sanakonung Ultra Sanglenda pangthokpa thoramda hairiba mamasing asida ikai khumnaba utkani. Thoram asibu miyam pungphan bibaga loinana saruk yanaba sulup asina appeal tawrakli. Sanamahi lining chalibasingi mi sing nongmagi hantaragli ba sidagi kharadang oirabasu kanjanabagi thawrang asi paikhatpani. Haukiba kumja 1976 ki matam adugi Chief Minister Yangmaso Saijana Sanamahi lining asibu state asigi oina recognition pibikibani adubu Chief Minister Yangmaso Saijagi matungda palakhiba leingak singna sanamahi lining asibu khangsin usinnadana laigi soidanaba amagum chathaduna lakli. India gi mioi crore chamaga nifuga mari rom henba asigi manungda sanamahi lining chaliba asidi mioi lak ahum rom henba fawba yodri. Muslim, Christian, Sikh, Buddhist, Jain amadi persistent na chingba singdana minority status thamlaga sanamahi lining buna mirai biba haibasi laibak thibani mising yamjadraba sanamahi lining thajaba singbu nungsi biduna India lenga na sanamahi lining asibu India gi constitution da religious minority status ta chalhanbina basu loop asina daksilagli. Lenga ki eviction miyam puna sagon minasi Neisalle Manipur lenga ki order amagi matung ina Thoubal district su lenga ki amadi miyam gi lanthum oireba mafam singda lanai miyoi singna makhal makha kaya gi sangba sagali basing tha siki kuntra fawgi manungda masa na lokthokadabani masigi matung tarakpada lenga na lokthokpagi thabak chatharagani haina DC Thoubal hana khamaina thokiba order adu nongpok sayang apunbalof na salna mapung fa na saugatli. Masida pamdaba thodok sing thoktanaba miyam puna saruk yaduna pangthok minasi haina so appeal tawrakli. Thoubal district ki mafam kaya da lenga na eviction chathagadawriba asiga mari lainana ngase nungthil Fanjathong Chandrakhong dagi Thoubal khetri leikai fawbada leiriba club organization amadi association sing apunba body ama oiriba Neisalle gi mifam ama Neisalle gi president Ananda Laishram na thoramapu oiduna Vishnu Naha Youth Federation Yaripok BYFY club ki sangle na pangthoktuna kupna khana neinakre. Mifam loiraba matungda Neisalle gi president Ananda Laishram na lenga ki order adubu saugatladuna hai housing Manipur lenga na district kaya da miyam gi lanthum oiriba mafam sing lanai miyoi singna khopchinduna makha kaya gi sijil sajiliba amadi miyam da akaiba oiriba asi koknaba eviction tawduna lokthoknaba paikhaliba khongthang asi miyam gi yaifanabagi damak paikhalakpa chuma khongthang ni. Lenga ki eviction gi khongthang asigi saruk ama oina Thoubal district ki manungda su eviction gi thabak pangthokani haina district asigi DC na order thoktuna miyam da khangalakliba asi Neisalle na mapung fa na saugali haiki. Mangna makha tarduna asiguma DC na order thoktuna miyam da mangjona na khangalabasu lenga ki order asibu thawoidabagi mawongda hojik fawba miyam gi lanthum oiriba mafam singda sengba sagaliba sing lanai miyoi singna masana lokthokpa sidokpa tawbagi mami uba phangdri masimak Neisalle na nungaitaba fawi lenga ki order asibu miyam na saugatuna changsilakliba eviction gi khongthang asida leikai gi club organization maira paibi singna eviction numita thoraktuna kanglon chumna pamdaba thodok sing thoktanaba hotnaminasi haiki lawmapu yongna tandanabagi firef lawhausi malemda leiriba furup kanglup sing asigi manungda masa gi maramdam aduda yelongaidagi khunda leita aduna ningsingba thoktraba matamdagi leireklaba tongan ba furuf kanglup kayamuk leiri aduga furuf kanglup kharana matamgi matung ina hingbada khudong chagadam mafam thiraga tongan ba malemgi mafam kayada khunda aduna chahi khara leiraba matungda atopa mafam haibadi makhoina hingbada amadi leibada khudong chaba mafam thiraga nauna khunda aduna leiba furuf kanglup khara sungasi fawba leiri makhoi sing asibu nomadic tribe haina khangnari adubu matamgi matung inna malemgi oina kun suba chahi cha changlakpa horamdagi matamdagi di khul honglaga khudong chaba mafam thira khundabagi thong asigi mawong asi hantharakpagi tangkak amada lakpadagi di kunmathoi suba chahi cha asi changlamdagi matamdagi asigumba hainabi leiba furuf kanglup sing asigi hainabi da ahong balakpagi mami tabagi mawong sing ngasigi malengi miyamna thengnarakpagi achauba maramdi kunmathoi suba chahi cha changlamdagi matamdagi miyoiba khunai chawkhalakpagi chang asi kham thengna wangkhalakpana maram oiraga khul honglaga khundaba si toknarakli asiguma kaya sina maram oiraga khul honglaga khundabagi thong chatharakpada akaiba kanglon kaya lakpagi oirakpa yai khali nakal amarom da miyoiba khunai gi leisem khulsem ngaidegi masagi maramdam amadagi hongdana ngasi fawba chahi lising kaya gi haibadi ningsingba thoktringdigi masagi maramdam aduda leirakpa amadi
Masagi hꯧꯔꯛꯐꯝꯒꯤ puwari leijaba loinana leipang ningthau panduna BC gi matamdagi masagi nat amadi chanabi amasung asengba lol leijaba kanglu phadubu ngasigi malengi miyamna yelhomi indigenous peoples haina khangnari nakal amaromdana malemgi oina August 8 asi World Indigenous Day haina malengi mafam kayada chahi khudingi pangthoknaduna lakhibagi saruk ama oina Manipur da su chaliba chahi asigi oina International Day of World Indigenous Peoples Day gi thoram pangthokadawri haibagi paw tanaragli Manipur da handak pangthokadawriba malemgi yelhomi singi numit singi thoram asi mapung oina Indigenous Peoples from Manipur na sinduna Imphal gi City Convention da pangthokadawriba asida India gi awang nongpok lamdam da leiba tongan ba yellow furup singi maru oiba mioi sing masak naiba singa punna Manipur da handak pangthokadawriba thoram asida state asida chahi ani hena tangdu leita dana lerakliba siga mari leinana yellow furup sing na masa gi furup kanglup kanjana ba amadi yellow furup sing pumna mang amato oina punsinduna namuna lakpa nomadic tribes sing na yellow furup sing da pirakpa jaitheng maru oina lau mapu yongna tanba amadi yumdang bana kai naiba gi thawong chatharakpa sing punna thengnamina duna yellow furup singi masagi maramdam kanjana bada yellow furup sing amato oina punsilaga thengnamina bagi warip sing lauraga India ge awang nongpoki lamdam da khunda minariba yellow mi sing kanminna na bagi achetpa firef lominaga daba mali India lengana India ge awang nongpok lamdam da leiriba yellow furup sing masagi maramdam kanjana ba achumba kholaw lauraga achumba well chathabina ba haijabada sungsoi soidina tabi fam thoi khali Maram aduna chahi ani hena Manipur nomadic tribes sing na indigenous people sing da chai theng pi duna aran ba tauba sing athubada thinglaga Manipur ya punbagi saktam kannaba honabada thamoi sing na chumba wild chatharakpa ngasigi India ge wangnong pokta leiba yellow mi sing na pamnari khangna ngasigi India lengak Manipur da mausagi phibam da hamjulakna basinsi Naga area da kuki changba thingbagi khongjang numi tarani sukre Foothill Naga Coordination Committee FNCC na Naga area da kuki changba thingbagi changsilakba khongjang asi numi tarani sukre Amarom da khongjang asigi matang da lenga ki maikai dagi kariguma wafam amata kangthok tana leiri Naga gi lamda kuki singna German Tiger Road sembagi thabak chatharakpa yaning da bagal loinana Naga area da kuki su group ki camp sing thambagi mayokta amadi Naga area da kuki na poppy pambi thabagi mayokta Naga area da kuki changba thingbagi khongjang asi Foothill Naga Coordination Committee FNCC na tha asigi taraga nipan gi hingnungai dagi matam kaktana changsinba horakhibani Khongjang asibu saugatuna Naga community gi mioi singna Kangpokpi district ki makhan yauna tongan strategic point kayada lambi thingbagi khongjang changsilakpani lambi thingbagi khongjang asi Tongjai Maril Olkasa Road Dolang Chiru Tupul dagi None Road Tupul None Junction amasung None district ki Longsai Khawpum Road chu thingbagi khongjang changsilibani Maraksida Foothill Naga Coordination Committee FNCC na thadorokpa cherol amada committee asina Naga gi paipuna thambira banlam protect amadi identity protect chongnaba taliba demand asi mari leinaba authority na tasin khangsin nadana makha thana leithoklabadi hena kan makhongjang changsilagani hairi FNCC gi secretary B Robin Kabuina thadorokpa cherol asina hai Naga area da kuki su group ki leiba kem lokthongnaba German Tiger Road sembagi thabak Naga area da paikhattanaba demand tawduna changsilakpa khongjang asi numi tarani sukhrabasu lengang na tumina leishin balaibak thibani makha thana akan makhongjang changsilakpada pamdo thogdok sing thoraklabadi madugi daita mari leinaba authority na pugadabani hairi santi oiba mong na changsiliba bangi khongjang asi Naga gi ipai puna thambira malam identity amadi security protects Taunabani, Changsiliba Khongjang asi Manipur da leiriba Naga organization singna mapung fana saugali haina su cherol asina makha taragli